Ngarang numidang pung tara rom tarakpa aduaida Imphal West District ki manung chanba yumnam lekaida 𝐍𝐆 ki manakta leiba Rural Development and Panchayati Raj amasung mahut ki Minister 𝗫𝗏𝗏𝗡𝗠 gi yumgi thonggalda masak khangdaba miyoi kharana bom ama langsinduna pokhai halamle thodok aduda Minister 𝗫𝗏𝗡𝗠 gi yumngak sendna leiba CRPF personnel ama sokhi hospital da pokatuna lain ki hairi bom langstilam liba miyoi singadu gari amada tongduna lakpani bom langstilam laga adum chen khre hairi bom adu minister gi yumgi thongal da leiba pukri amagi mapanda taraga makol hauna pokhai ki hairi pokhai bagi makol adu kilometer ani ahum thapna tanaki pau tabaga khudakta chief minister N Biren masa mafam aduda laktuna yengsinki police amadi CRPF ki makok thongba officer kaya su laktuna yengsinki hairi bom adu kanana karigidamak langsilam libano haiba hojik makki oinadi kanamatana claim torakpa leitri thodog adu mari leinana police na thezin bahokre Amaromda yumnam laikai gi Maira Baibi Singh local club ki volunteer Singh loinana laikai gi miyam na ngarang mi kung nataba yumlakta masak khangdaba singna bom langsinduna attack tawrambagi thawung adubu yamna kanna yaningdaba phongdoktuna ngasi yumnam laikai-da wakat mifam ama phangkhre wakat mifam aduda saruk yakibi Maira Baibi Santi Bala kaubi amana haiki mafam adu ayamba matamda mi leibani adubu ngarangdi mayam chak chaba changnakhiba matam oibana mi latpagi tanjada masak khangdaba miyoi sing aduna bom adu langsilamba oigani matungda sigumba thawung mi kung nataba mafamda tawbiganu pendaba leirabadi wari sanaduna yanaba purakna ba hotnabiyu haiki